Laman kumnaba hotnaba aranba propagandani Pambaina luchingba UNLF Romario bu chairak pibagi thodokta Pambaina luchingba UNLF ki thaupuba anigi ming hapchinduna party gi mingchat soannaba honaba si laman kumnaba hotnaba aranba propagandani peace talk ki dama khuyek pina khraba Pambaina luchingba haina Pambaina luchingba UNLF ki media coordinator ki thaupuriba charai rongba thokchomna khuyek piduna press to thorok cherol amana hairi cherol asina hai October 3 da masagi lamchat yawdaba nupi khunagi mayokta leiba khoinaijam Romario bu chairak pibada party amana Thawoina atamnana lana semjinuna lalolup asigi CCNS Pankai Elias Richard amasung Chief Revenue Officer KH Lanjing bagi ming namfuda hap haihalaga party gi mingchat soan na bahonaragli ba thawong adu lalolup adugi khwaidagi ahongba amadi aranba propaganda ni Romario gi thodok asiga party gi thaupuba ani asiga karigumba hiram amata da mari leinade Romario bu chairak piba sidi afaba khongthang ni asigumba anti social elements sing asidi UNLF na anganba matamdagi propaganda gi saruk ama oina chathaduna lakhiba paring ni ngasi su UNLF na leptana changsili maru oiba thodok amatang pallabada baby lunglila Elizabeth pu ref tawduna hatkiba KCP Nandobu Mars 2021 da UNLF na Ukrul district ki mafam amada akhanaba lanmi gi operation ama chathaduna faraba matung mahak mapung fana while chathaduna mahaki maral gi matung ina sibagi charak pi khibadu leibang miyam na ngasi su kaunadri haiba Wafam cherol asina thamlagli Romario gi thodo asidi thaupuba ani gi ming lana yaholagli ba asidi Pambaina luchingba UNLF ki miyamna lana uhan aba amadi chaliba chahi asida khumal lampak ta senkhiba 12 August ki thoram Patriot Day da luf aduna thoram adu senbada checksen ba what hobadagi soikiba amadi soikiba aduda Manipur gi miyamna cherakhiba amadi madu kanana organize tawbano haiba miyamna khangdokhiba adudagi ikai nangkhiba adugi laman khumnaba changsinba aranba propaganda ni hairi thaudo aduda party gi maikaidagi organizer sing aduda party na namfuda hayan khiba amata leikhide yamna maning tamna makhoigi apambagi matung ina makhoina media da haijakhibani makhoina soiba tawruba aduda makhoina khwaidagi ki khibadi party na te lebang miyamni aduga lamjing liba miyoi sing aduni aduga amarom da wahang adu thodok aduda sawhallaba irecha oiriba paumi sing adugi apamagi matung ina organizer sing aduda hangkhibani wahang adubu UNLF na namduna natraga serol tawduna paumi sing da hayan bani haina hairagadi Manipur gi media house asi mina inselaga yaba ethics leitaba media house amani haibaga pangkhakni madugi ona daina bada handaki Romario gi thodok asidi mediana chingba kanamata yahondana makhoina makhoigi custody da hayan ningba sing adu upay ama tawduna hayan bani matek semduna semliba video adu makna takcharabani hairi leiba asida hojik chathariba lan gi talak asida sigumba yamna low standard oiba propaganda asigi paukhum pibasi tasengba makidi pijaningdabani adubu miyamna party asina asiguma thabak toramloi haina chapchana thajaba aduna party gi image da machet ama fawo so ningdaduna social media amasung telephone gi khudang da demand torokpa adugi tangai mak fadana miyam da press statement asi thokpani leibak miyam asibu karimata khanglam loi ekhoina haibaga hektamak haina khanbasi lalhobagi khongthang da chumba poram ama natte haiba wafam su chero asina thamlagi 2016 gi December 9 da Manipur sarkar na Ukrul Tamenglong Senapati Chandral Surchanpur amadi Thawbal district pu ani thokna khaidoklaga anoba district taret semduna Manipur gi apunba district taraga taruk suan khiba adu handoktuna hanagi district 9 da lehengadabani haiba United Naga Council UNC gi demand adubu World Kuki Intellectual Council na sawgalpa fongdorokli adubu UNC na taliba demand asi sawgali hainadi fongdoklaga World Kuki Intellectual Council gi maikaidagi India gi President Draupadi Murmu da pisin khiba memorandum amada Manipur sarkar na 2016 na nauna district tare sem khiba khongthang adu handokna ba UNC na taliba demand asi sawgali tawbatabu hariba district tare asi handokpa taragadi mamangda kumja 1972 da leramba district boundary aduda hanjingadabani haiba wafam ama hapsilagli Kuki gi demand asi da 1972 gi matamda Manipur North haiduna Senapati Ukrul amasung Kamjong district punselaga district ama khaktamang oiramba Sadar Hills hairaga kangpukpi amadi Sadar Hills ki manungda lairiba tongan khulsing asina thangnaba district mangada yaukhruba khulsing Manipur East hairaga Imphal East, Imphal West, Bishnupur amasung Kakching district pulaga saramba Tengnopal hairaga Tengnopal, Chandel, Thawbal, Punsalamba Manipur South hairaga Churchanpur amasung Fairjol pulamba Manipur West hairaga Tamenglong None amadi Jiribam district pulaga Supnagi district taruk khaktamang lairamba aduda hanjingadabani masina maitei kuki amasung Manipur gi naga furup singda chap manaba wayal fanghanbang oigani Manipur da oiriba fibam asida mising yamba maitei singna tangkul sing asi makhoigi mayambani haina igi mari leinaba adu puthok tuna takna hotnai tangkul gi maikai dagi su maitei asi
ꯏꯒꯤ ꯃꯔꯤ ꯑꯣꯏꯕ ꯃꯅꯥꯎꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯏ ꯃꯔꯝ ꯑꯁꯤꯅ ꯇꯥꯡꯈꯨꯜ ꯑꯃꯁꯨꯡ ꯃꯩꯇꯩꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯗꯤꯕꯤꯖꯟ ꯑꯃꯈꯛꯀꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕꯤꯔꯒ ꯂꯦꯝꯍꯧꯔꯤꯕ ꯀꯨꯀꯤ ꯆꯤꯟꯒꯤ ꯏ ꯃꯔꯤꯗ ꯄꯨꯜꯂꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯇꯣꯞꯄ ꯀꯨꯀꯤꯂꯦꯟ ꯍꯥꯏꯅ ꯈꯪꯅꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯗꯤꯕꯤꯖꯟ ꯑꯃ ꯁꯦꯝꯕꯤꯌꯨ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯀꯨꯝꯖꯥ 1947ꯗꯒꯤ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ KNAꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 239, 239A ꯑꯃꯁꯨꯡ 240ꯒꯤ ꯃꯈꯥꯗ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯝꯕꯤꯅꯕ ꯇꯛꯅꯗꯨꯅ ꯂꯥꯛꯈꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯗ ꯄꯨꯟꯅꯕ ꯌꯥꯔꯣꯏꯗꯕ ꯎꯆꯤ ꯍꯧꯗꯣꯡ ꯑꯃꯗꯤ ꯍꯨꯏ ꯄꯨꯟꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯒꯤ ꯃꯈꯥꯗ ꯊꯝꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯄꯨꯟꯁꯤ 1947ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯁꯥꯡꯂꯕ ꯆꯍꯤ 69ꯒꯤ ꯃꯇꯝ ꯑꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨ ꯊꯣꯛꯇꯨꯅ ꯃꯥꯡꯈꯤꯕꯒꯤ ꯃꯊꯛꯇ ꯀꯥꯟꯅꯗꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯥꯗꯤꯡ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯁꯤ ꯍꯥꯏꯔꯒꯗꯤ ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯄꯤꯕꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯒꯗꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯔꯤ